ꯑꯩꯗꯤꯀꯣ ꯑꯉꯥꯡ ꯄꯣꯛꯇ ꯉꯥꯏꯕ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤꯅꯦꯕꯨ ꯍꯥꯏꯅ ꯍꯥꯠꯇꯣꯡꯒꯅꯤ ꯑꯩ ꯏꯌꯥꯝꯕꯩ ꯂꯃꯟꯗꯤ ꯈꯣꯡꯉꯤ ꯑꯦ ꯑꯗꯨ ꯀꯨꯀꯤꯅ ꯃꯣꯏ ꯑꯗꯨꯅꯅꯦ ꯁꯥꯒꯩ ꯅꯥꯇꯩ ꯑꯁ ꯑꯗꯨ ꯍꯥꯠꯈꯤꯅꯦꯗ ꯂꯃꯟ ꯈꯣꯡꯉꯛꯀꯗꯣꯏꯁꯦ volta que cheta que cheta ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯒꯅ ꯄꯤꯛꯏꯕ ꯑꯉꯥꯡ ꯅꯠꯇꯕ kentak ꯑꯉꯥꯡ ꯅꯠꯇꯕ chithala hi ki kop chikila do chithala hi ki kop chikila do he chite ni nang khana du singla chwa ki kop chikila ro kata ꯃꯣꯏ ꯂꯂꯣꯟ ꯐꯥꯏꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯉꯁꯤ ꯀꯨꯀꯤꯒꯤ ꯀꯦꯝꯇꯣ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯣ ꯃꯣꯏ ꯀꯩꯅꯣ ꯐꯣꯇꯣ ꯅꯝꯃꯒ ꯑꯃꯨꯛꯇ ꯊꯥꯔꯛꯑꯣ ꯀꯩꯅꯣ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯤꯅꯥꯏ ꯀꯦꯝ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯣꯛꯆꯥꯎ ꯍꯥꯏꯇꯥꯔꯦ ꯂꯣꯛꯆꯥꯎꯒꯤ ꯃꯅꯥꯛꯇ ꯂꯝꯄꯥꯛ ꯑꯆꯧꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯣꯏ ꯀꯨꯀꯤꯁꯤꯡ ꯃꯣꯏꯒꯤ ꯒꯥꯔꯤꯒ ꯈꯥꯝꯃꯒ ꯐꯣꯟ ꯏꯟ ꯇꯧꯕ ꯍꯧꯔꯦ ꯃꯣꯏꯒꯤꯁꯨ ꯁꯦꯝ ꯁꯥꯔꯤ ꯍꯧꯖꯤꯛ ꯀꯟꯅ ꯊꯧꯕꯗꯣ ꯖꯔ ꯖꯔ ꯊꯧꯋꯦ ꯑꯝꯇ ꯂꯦꯞꯄ ꯑꯃꯨꯛ ꯊꯧꯕ ꯑꯃꯨꯛ ꯂꯦꯞꯄ ꯑꯃꯨꯛ ꯊꯧꯕ ꯇꯧꯒꯗꯧꯅꯦ ꯅꯣꯏꯒꯤ ꯑꯣꯏꯅꯥꯔꯣꯝꯗꯣ ꯌꯥꯝ ꯁꯣꯡꯉꯤꯀꯣ ꯑꯣꯏꯅꯥꯔꯣꯝꯗꯣ ꯌꯥꯝ ꯁꯣꯡꯉꯤ ꯑꯣꯏꯅꯥꯔꯣꯝꯗꯣ ꯌꯥꯝ ꯁꯣꯡꯉꯤ 총전결의 제가 Mike, Christian. ꯀꯥꯏꯕꯧꯅꯣ ꯅꯣꯏꯅ ꯆꯪꯁꯦ ꯍꯥꯏꯁꯤꯕꯣ ꯀꯥꯏꯕꯧꯅꯣ ꯃꯣꯏ ꯃꯊꯛꯀꯤ ꯀꯥꯡꯕꯨꯅ ꯆꯪꯉꯣ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯪꯉꯣ ꯍꯥꯏꯔꯤꯕꯅꯤ ꯈꯔꯒ ꯁꯨꯃꯥꯏꯅ ꯂꯩꯈꯠꯂꯣꯔ thâu lại rồi. Nói xuống đi. Ê, cà phê. Cà phê rồi. Có đi. 아빠이비기 공가오 세가이래. 빠이래 세 나한다기 공가오 세가이가 라프니 다시 목도 신방감들이 누파도 마사가 도서라게 Unit 51 Uyung Pamang Lekai Khamelok Ngaksari Bai Koi Aram Bai Tengkon Isin Naujing ni Ngarang Ahing Dagi Koi Lejarak Pani ꯐꯝꯗꯤ ꯊꯨꯡꯉꯥꯎ ꯐꯝꯗꯤ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕ ꯀꯩꯅꯣ
ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯅꯤꯠ 51ꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯖꯔꯛꯄ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ RK ꯏꯆꯟꯊꯣꯏ ꯑꯃꯗꯤ ꯏꯌꯥꯝꯕ ꯁꯨꯔꯖ ꯂꯥꯏꯐꯝ ꯈꯨꯅꯧ ꯂꯦꯟ 1 ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯉꯝꯖꯕ ꯈꯔꯗꯪ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 51ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯣꯝꯗꯁꯨ ꯂꯩꯔꯤ ꯁꯤꯒꯤ ꯆꯤꯡꯁꯦ ꯈꯥꯃꯦꯟꯂꯣꯛꯅꯤ ꯁꯣꯝꯗ ꯈꯥꯃꯦꯟꯂꯣꯛꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯄꯥꯡꯗꯕꯩ ꯅꯠꯇꯅ ꯈꯥꯃꯦꯟꯂꯣꯛꯄꯨ ꯉꯥꯛꯆꯔꯤꯕ ꯌꯨꯅꯤꯠ 51ꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯨꯛꯇꯪ ꯇꯥꯟꯅꯃꯤꯟꯅꯁꯤ ꯃꯊꯛꯇꯁꯨ ꯂꯩꯔꯤ ꯃꯊꯛꯇꯁꯨ ꯂꯩꯔꯤ ꯂꯩꯔꯤ ꯁꯤ ꯉꯥꯏ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ ꯁꯤꯗꯁꯨ ꯂꯩꯔꯤ Baman Kavin Pus tu noi lai tamin kok tai Wakana pos sipai hon Assam rifle hon Yo lang pos Baman Kavin Lai khun aku lang lung tai chu pos tu si noi lai tai he firing chi namun jingka pungal minute som nga firing ki pan he tun jang chi jing lai firing ki pan tai spy ho ber khu spy ho ber khu cha pat chike si bunga ko na khu an ka vai tai hunga chilaya he ber khu abom khu chilaya he chinga he post tu hlang noi ta lai wa firing chi lai Jai Pare! Jai Pare! Jai Pare! Police commando. One kill. One kill. Hot kane. Cookie mango. Kak kare. Cookie mango. Kak kare. Kak kane. Kak kare. Kak kane. Kak kare. Ramai tengono. Jai Pare. Ramai pai mana? Jai Pare. Ibu tok pakam mana? Jai Pare. Ramai pang na. Jai Pare. ไม่ค้างให้สิ่งที่มีหุ้มในกีบุ้งปลาไม่ยามจิงางเลี้ยบว่าน้ำไม่ยามมันจู่ปุ่มมินอะไรว่าจู่อย่างไว้แต่มาพร้อมเดลานกันงากปะกะคุยสิงากปะกะมันน่ะเดบะมันน่ะเดให้พอดีแต่เดงากปะนะเฮ้ยปุ่นว่ามีไหนว่ามีไหนว่าดีกว่าเราคุยสิเดงากปะสิดีสิ่งจะกะบะมาตุ้งมาทักตะเนี่ยว่าคุยเดงากใจกีบุ้งปลาไม่ยามจิงอะตรงว่าสิดีบุ้งปลาไม่ยามกีว่าบดุกิตังมาเตียงไว้นะว่านะคุยจิงทักตะการยิงจะรีบะIbung pa jang mateng pang jari ba antuki mati wai ibung jing nga si jing da karaga lan nga akpa yang warang wani hayung din nungdang nai ta na karaga duty nai na raga kari ba sing ji da asuk ke mati wang ba sing ji moi na karaga ngak pa yang warang wani na ju chumna ka ba tang na tan lambi jo mu yali ne ba mu ya laga amuk sung kari ni mathak sida adai gari ma tawraga kaabsu nate sana thaknabasu puraga adumai tawra kaaba ngaktane khutna kaina puraga isada yauraga yomaga adumai tawra mayom thayom yamda puraga kaabanina aduki mate warangani ngasi akhoi kainta pudana isai thanda kaabasibu yam waiba kwa adu pot mayamda puraga kaabdudi ibungi pasingdi yam warangani na ina khansai masala moini yam nungaijade akhoi kongba maru lai khamne la sowam leiba mathakta asigidamakta ibung pa mayam na zungak pa ni adagi sanje log sinam yumnam kuno ngasi gyan ta na nena ta na akhoi na tumba phangi ja ibung pa mayam na ngak pa gi tum phang ban na hai jani
ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯁꯨ ꯀꯥꯈꯠꯆꯔꯨꯕ ꯃꯇꯝꯗ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯋꯥꯠꯂꯦ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯋꯥꯠꯇꯕ ꯂꯩꯇꯦ ꯆꯥꯅ ꯊꯛꯅꯕꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯗꯦꯀꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯜ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯗꯩ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤꯅ ꯈꯔ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯗꯨꯝ ꯄꯥꯡꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤꯐꯥꯎ ꯉꯥꯛꯂꯛꯄꯅꯦ ꯉꯁꯤ ꯊꯣꯛꯏꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯝꯗꯝꯁꯤꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯖꯒꯦ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯀꯜꯂꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯔꯤꯜꯁ ꯅꯝꯗꯅ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯔꯤꯗꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯗꯅꯕꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤꯀꯣ ꯍꯥꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯆꯩꯔꯥꯎꯃꯛꯇ ꯀꯥꯟꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤꯅꯤ ꯃꯣꯏꯅ ꯁꯣꯝꯗ ꯅꯨꯡꯉꯥꯏꯊꯣꯛꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯆꯤꯡꯗ ꯃꯥꯟꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯁꯦ ꯁꯔꯨꯛ ꯌꯥꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯍꯩꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯖꯅꯤꯡꯉꯦ ꯃꯧ ꯑꯃ ꯑꯣꯏꯅ ꯏꯆꯥꯁꯤꯡ ꯊꯝꯃꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯌꯨꯝꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯊꯣꯛꯄꯤꯔꯛꯄꯅꯣ ꯌꯨꯝꯒꯤꯗꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯏꯅꯦꯝ ꯏꯄꯨꯔꯣꯏꯕ ꯂꯣꯏ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯅ ꯁꯨꯃꯥꯏꯅꯁꯨ ꯆꯥꯎꯊꯣꯛꯅ ꯆꯠꯄ ꯉꯝꯖꯕꯅꯦ ꯑꯗ ꯑꯩꯅ ꯊꯣꯛꯆꯔꯛꯏꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯄꯣꯛꯑꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯁꯨꯃꯥꯏꯅ ꯀꯨꯀꯤꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯨꯗꯦꯕ ꯑꯗꯨꯅ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯌꯥꯎꯔꯒ ꯂꯩꯕꯥꯛꯁꯦ ꯀꯟꯕꯗ ꯈꯤꯇꯪ ꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯗꯤꯅ Yare. Lục chim bài một tăng xe người cô có chú Sam number som ni tum sam na pa sam buk chan sam khat kai chu ke moi chim ai chim pa hi ke ma sam ko nge sam ni ama nam ling dum la la ke moi ko li ne ko sa se ile no ye la pi ve na kom tu mai pu le sam thum kai chim ke ko ile o sa ki jin ama min ko sa za lin am bi ji chim ai pu je sam ni ke ma ti na pai cham lim so pa song leng thứ sẽ là kim tháp bồi, giết chúng năm mà ngày lần biến, tiếng gọi lệ là một giọt chúng này không gì này là một này, sáng ngà, mẹ nó đem mà sang riêng ngà giống, đang màn cái này tiếng anh cùng tổ khám màn này lùi biến, cái lúa thảo này nụ giọt bị số kê dính, cái tôn tiếng giống các con này là riêng nhỉ, sáng ngủ, con nó về là bạn này là happy nan, cái hình cùng cái ai suy sinh tiếng ấy, suy cái giống tuôn sót kia, cái hình xóa cái sinh tiếng ấy. Sam number som ni tum sang ana pat sang buk chan